Yanglen saru fana thamnabagdungta sanaiba bitila amadi marjari asana se koina kanagumba khuna bana tra arthritis ta iba mi amana di khuru kuda kulaga sanabiroi dabane ba adugi mahutta koina phamaga oina sanabigi dabane ba si sananda magi damakta koina sukha asanda phambiro sukha asanda phambiraga khusina khuda thambiro ba khuda thambira matungda koina sordo hana sek tobiyo ba habadi thabak paw honbra natrana pukpaw honbra ba so sek tobiyo kaigumba thabak paw honba tarade koina pukpaw pudabiro adui mathangda isada yamba sordo tapna hondok pigro aduga sor honjalakpa matamda mangomda thekdokpiro sor hondoki matam tungomda thekdokpigro sor honjalakpa mangomda thekdokpa sor hondoki ba tungomda thekdokkiba sije manga taruk torbi matungda sor honjanbiro o mangla thekdo o sida hol tobiyo amma ani ahum mari manga taruk taret nipa tungomda thekdokpiba sida hol tobiyo amma ani ahum mari manga taruk taret nipa adagi koi normal da lakpiro adagi sor tamna honjanbiro da khut hangatpiro o sor hondokpa matamda khut yetsina khu oida aduga tungda sakro khut amasina thekdokpiro sor mu honjanbiro o nakana topada da mu thekdokpigro adai sor mu honjanbiro o hujigi da manga tarak to matungda ikhoina kaidawni mangomda mu nondabiro o tapna nondabiro khut mamangda pugro khut mamangda pugraga koktu nondabiyo ngamagadi laibak to